ขอโทษเอ๊ะꯂꯦꯞꯄꯒꯦ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤ ꯂꯦꯞꯇꯣꯏꯕ ꯅꯪ ꯁꯦꯜꯒꯤꯔꯣ ꯁꯦꯜꯒꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯝ ꯄꯤꯔꯤꯗꯨꯗꯤ ꯅꯪ ꯁꯦꯜ ꯆꯤꯜꯂꯒꯅ ꯈꯔ ꯍꯦꯟꯅ ꯄꯤꯔꯨꯔꯣ ꯏꯇꯩꯃ ꯀꯩꯅꯣ ꯇꯧꯕ ꯁꯦꯜꯒꯤ ꯅꯠꯇꯕ ꯁꯤꯒꯤ ꯅꯅꯥꯎꯒꯤ ꯁꯪꯒꯣꯝ ꯊꯥꯕꯒꯤ ꯁꯤꯟꯐꯝꯁꯦ ꯃꯤꯅ ꯁꯤꯡꯊꯥꯕꯤꯕꯁꯨ ꯅꯠꯇꯦ ꯄꯩꯁꯥꯁꯨ ꯀꯩꯁꯨ ꯇꯣꯡꯕ ꯑꯣꯏꯗꯦꯕ ꯑꯗꯣ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯣꯔꯦ ꯏꯇꯩꯃ ꯂꯦꯞꯄꯒ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯂꯩꯀꯥꯏꯁꯤꯗ ꯁꯪꯒꯣꯝ ꯌꯦꯟꯕꯤꯅꯕ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯦ 다도이 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 ꯇꯥꯃꯣ ꯁꯪꯒꯣꯝꯁꯤꯗ ꯂꯩꯔꯦ 아무튼 ngasi khabar sibo sidi ngarangini na ꯂꯥꯛꯇ꯭ꯔꯤꯌꯦ ꯈꯕꯔꯗꯣ ꯉꯁꯤꯒꯤꯗꯤ ꯀꯩꯇꯧꯔꯝꯃꯣ ꯈꯪꯗꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯊꯣꯛꯂꯦ ꯌꯨꯝꯁꯤꯕꯨ ꯃꯤ ꯍꯥꯏꯅꯩꯉꯩꯗ ꯂꯩꯕꯤꯕ꯭ꯔꯣ ꯂꯥꯛꯑꯕ ꯈꯪꯗꯦ 이때마 이때모 이때마 ꯑꯧ ꯂꯥꯛꯑꯦ 이때마 ꯄꯥꯎꯆꯦꯒꯤ ꯄꯩꯁꯥꯗꯣ ꯊꯥ ꯐꯥꯔꯦ ꯑꯗꯨ ꯈꯔ ꯄꯨꯖꯈ꯭ꯔꯒꯦ 이때마 ꯑꯣ ꯂꯩꯔꯝꯃꯨ ꯍꯣꯏ 이때마 이때마 이봉호 한dak ꯊꯥꯗꯒꯤꯗꯤ ꯂꯨꯄꯥ 1,200 ꯂꯧꯗ꯭ꯔꯦ ꯑꯣ ꯂꯨꯄꯥ 10 ꯍꯦꯟꯒꯠꯂꯦ 이때마 이때마 ꯑꯩ ꯂꯨꯄꯥ 50 ꯍꯟꯖꯔꯝꯃꯒꯦ ꯍꯣꯏ
ꯐꯖꯅ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯂꯩꯈꯠꯅꯕ ꯉꯝꯗꯗꯨꯅ ꯔꯤꯝꯁꯇ ꯄꯨꯈꯠꯂꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯂꯧꯕꯨꯛꯇ ꯆꯠꯄꯗ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯊꯣꯉꯥꯝ ꯔꯣꯁꯟ ꯆꯍꯤ 38, ꯆꯣꯡꯊꯥꯝ ꯃꯅꯤ ꯑꯃꯗꯤ ꯃꯪꯒꯣꯜꯖꯥꯎ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ꯫ ꯉꯔꯥꯡ ꯄꯥꯎꯆꯦꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯧ ꯅꯍꯥ ꯑꯗꯨ ꯃꯍꯥꯛꯀ ꯈꯪꯅꯖꯕ ꯅꯨꯄꯥꯗ ꯆꯦꯟꯕ ꯑꯣꯏꯔꯝꯃꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯅꯨꯄꯥ ꯑꯗꯨꯒ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯖꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥꯗꯨꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯄꯣꯏꯔꯩꯒ ꯃꯕꯥꯅꯤ ꯄꯣꯏꯔꯩꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯈꯪꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯣꯏꯔꯩꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ 2 ꯂꯩ꯫ ꯅꯨꯄꯥ ꯃꯌꯨꯝꯗ ꯄꯨꯂꯤꯁꯇ ꯀꯦꯁ ꯑꯃꯁꯨ ꯊꯥꯡꯒꯠꯂꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯃꯥꯡꯗꯁꯨ ꯂꯩꯀꯥꯏ ꯀ꯭ꯂꯕꯅ ꯋꯥꯔꯛ ꯋꯥꯇꯦꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯥꯃꯣ ꯆꯨꯝ ꯑꯁꯦꯡ ꯑꯝꯇ ꯄꯤꯌꯨ꯫ ꯏꯇꯥꯎ ꯅꯣꯏ ꯂꯩꯔꯛꯀꯤ ꯃꯧ ꯑꯃ ꯀꯔꯤ ꯄ꯭ꯔꯦꯃꯤꯂꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯦꯟꯒ꯭ꯔꯦꯅ ꯇꯥꯏ ꯁꯦꯡꯉꯕ ꯑꯗꯨꯕꯨ? ꯆꯦꯟꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅꯁꯨ ꯃꯧꯅꯤ ꯈꯪꯕꯗꯒꯤ ꯃꯄꯥꯝꯗ ꯊꯤꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯦ ꯑꯩꯁꯨ꯫ ꯑꯁ ꯍꯧꯖꯤꯛꯀꯥꯟꯁꯤ ꯀꯤꯕꯨ ꯀꯤꯔꯦꯕꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯑꯝꯇ ꯊꯥꯖꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅꯤꯅꯦ ꯈꯔ ꯈꯖꯤꯛ ꯁꯦꯟꯅꯍꯧꯗꯕꯗꯀꯣ ꯃꯥꯡꯗꯣꯔꯤꯕꯖꯥꯠꯅꯤꯗ꯫ ꯑꯗꯣ ꯏꯇꯥꯎ ꯃꯃꯥꯡꯉꯩꯗꯗꯤ ꯅꯨꯄꯥ ꯑꯐꯕꯗ ꯂꯩꯌꯣꯅ ꯅꯨꯄꯤꯁꯤꯡꯗ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤꯗꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯗ ꯑꯣꯏꯅ ꯅꯨꯄꯤ ꯑꯐꯕ ꯂꯧꯅ ꯍꯥꯏꯅꯔꯕꯅꯦ꯫ ꯑꯗꯨꯅꯤꯅꯦ ꯑꯗꯣ ꯅꯪꯒꯤꯗꯨꯁꯨ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯃꯨꯛ ꯑꯇꯣꯞꯄꯗ ꯆꯦꯟꯈ꯭ꯔꯒꯀꯣ ꯀꯪꯉꯥꯎ ꯑꯣꯏꯅ ꯂꯩꯖꯔꯁꯤꯅꯤ ꯅꯪꯁꯨ꯫ ꯑꯦ ꯊꯥꯗꯣꯏ ꯅꯪ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ ꯍꯥ ꯅꯪ ꯀꯩꯗꯧꯔꯒꯦ ꯊꯥꯗꯣꯏ ꯍꯧꯒꯠꯂꯣꯁꯦ ꯊꯥꯗꯣꯏ ꯑꯩꯅ ꯀꯧꯔꯤꯁꯦ ꯅꯪ ꯇꯥꯗ꯭ꯔꯕꯣ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯂꯣꯁꯦ ꯑꯦ ꯇꯥꯃꯣ ꯁꯪꯒꯣꯝꯁꯤꯗ ꯂꯩꯔꯦ꯫ ꯊꯝꯃꯣ ꯉꯁꯤ ꯈꯕꯔꯔꯣ ꯁꯤꯕꯣ? ꯁꯤꯗꯤ ꯉꯔꯥꯡꯒꯤꯅꯤꯅ꯫ ꯂꯥꯛꯇ꯭ꯔꯤꯌꯦ ꯈꯕꯔꯗꯣ ꯉꯁꯤꯒꯤꯗꯤ ꯀꯩꯇꯧꯔꯝꯃꯣ ꯈꯪꯗꯦ꯫ ꯃꯤ ꯂꯩꯕ꯭ꯔꯣ? ꯊꯣꯛꯂꯦ ꯍꯥꯏꯅꯩꯒꯦꯗ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯈꯪꯗꯦ꯫
ꯆꯦ ꯇꯥꯃꯣ ꯍꯟꯗꯛ ꯍꯟꯗꯛꯇꯒꯤꯗꯤ ꯊꯥꯒꯤ ꯂꯨꯄꯥ 150 ꯂꯧꯔꯦ ꯂꯨꯄꯥ 50 ꯍꯟꯖꯔꯝꯃꯒꯦ ꯇꯥꯃꯣ ꯌꯥꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯃꯣ ꯑꯩ ꯂꯨꯄꯥ 50ꯁꯦ ꯍꯟꯖꯔꯝꯃꯒꯦ ꯇꯥꯃꯣ ꯉꯁꯤꯁꯦ ꯇꯥꯃꯣ ꯆꯪꯉꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯄꯩꯁꯥꯒꯤ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯇꯥꯃꯣ ꯈꯛꯇꯅꯤ ꯑꯣꯍꯣ ꯇꯥꯡꯃꯜꯂꯦꯒ ꯑꯃ ꯇꯧꯋꯦꯒ ꯇꯟꯕꯖꯥꯠꯅꯤ ꯇꯥꯃꯣ ꯁꯦꯜꯅꯒ ꯈꯔ ꯐꯪꯕ ꯊꯕꯛ ꯑꯣꯏꯔꯗꯤ ꯐꯕ ꯇꯣꯛꯅꯤꯡꯉꯕꯅꯤꯗ ꯇꯥꯃꯣ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯌꯥꯝꯁꯦ ꯂꯣꯏ ꯋꯥꯅꯔꯕꯖꯥꯠꯅꯤ ꯑꯗꯨꯅꯅꯤ ꯍꯣꯏ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯨ ꯇꯥꯃꯣ ꯋꯥꯁꯔꯨꯝ ꯑꯝꯇ ꯆꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯣ ꯁꯣꯝ ꯆꯪꯉꯨ ꯑꯗꯨꯒ ꯂꯩꯔꯕꯅꯤ ꯍꯣꯏ ꯇꯥꯃꯣ ꯇꯥꯃꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯈꯤꯒꯦ ꯇꯥꯃꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯊꯣꯛꯑꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯇꯥꯃꯣ ꯀꯩꯅꯣ ꯇꯥꯃꯣ ꯇꯧꯔꯤꯗꯨꯅ ꯀꯩꯅꯣ ꯃꯦ ꯆꯥꯛꯈꯨꯝꯗ ꯇꯧꯔꯤꯗꯨꯕꯣ ꯎꯆꯤ ꯑꯃ ꯆꯠꯈꯤꯕ ꯑꯗꯨ ꯍꯥꯠꯀꯦ ꯇꯧꯕꯅꯤ ꯀꯩꯅꯣ ꯎꯆꯤꯕꯨ ꯆꯥꯛꯈꯨꯝ ꯊꯥꯡꯅ ꯍꯥꯠꯅꯕꯣ ꯄꯤꯔꯣ ꯁꯤꯗ ꯄꯤꯔꯣꯁꯦ ꯅꯪ ꯑꯇꯣꯞꯄ ꯑꯁ ꯑꯃ ꯁꯤꯖꯤꯟꯅꯔꯣ ꯄꯤꯔꯣꯃꯦꯕ ꯁꯦ ꯁꯤ ꯄꯤꯔꯣ ꯑꯩ ꯑꯝꯇ ꯍꯥꯏꯕ ꯁꯤꯖꯤꯟꯅꯔꯨꯈꯤꯒꯦ ꯄꯤꯔꯣ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ ꯒꯝꯂꯥꯗꯣ ꯑꯗꯨ ꯂꯩꯈꯣꯝ ꯑꯝꯇ ꯁꯣꯝꯃꯨꯒꯤ ꯅꯪ ꯑꯇꯣꯞꯄ ꯑꯃ ꯁꯤꯖꯤꯟꯅꯔꯣ
ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯇꯥꯃꯣ ꯆꯠꯂꯣꯁꯦ ꯂꯨꯖꯊꯣꯛꯂꯣꯁꯦ. ꯊꯦꯡꯉꯦꯃꯦ ꯆꯠꯂꯣꯕ. ꯇꯥꯃꯣ ꯀꯩꯅꯣꯃꯤ ꯆꯥꯛꯈꯨꯝꯁꯤꯗ ꯏꯔꯨꯁꯨ ꯂꯨꯖꯗꯅ ꯂꯣꯏ ꯁꯝꯅꯕ ꯇꯥꯔꯦꯕ. ꯆꯠꯂꯣꯁꯦ. ꯈꯇ ꯑꯩ ꯅꯪ ꯅꯨꯡꯁꯤ. ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯪꯅ ꯄꯥꯝꯅꯕ ꯊꯕꯛ ꯀꯌꯥ ꯇꯧꯈꯤꯕ ꯂꯩꯔꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ. ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯕꯨ ꯋꯥꯍꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ. ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ. ꯅꯨꯡꯁꯤꯃꯟꯕꯒꯤ. ꯇꯥꯃꯣꯒ ꯑꯩꯒ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯃꯤꯟꯅꯔꯛꯄ ꯑꯩꯒꯤ ꯄꯦꯟꯗꯕ ꯑꯃꯠꯇ ꯀꯩꯁꯨ ꯂꯩꯇꯦꯌꯦ. ꯀꯩꯗꯧꯕꯩ ꯇꯥꯃꯣꯅ ꯍꯦꯟꯖꯤꯟꯅ ꯈꯜꯂꯤꯅꯣ? ꯁꯦ ꯑꯩ ꯇꯥꯃꯣꯒꯤꯗꯃꯛ ꯑꯗꯨꯝ ꯂꯩꯁꯤꯗꯤ. ꯃꯤ ꯂꯩꯕ꯭ꯔꯣ? ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯁꯦ 250. ꯇꯥꯃꯣ ꯁꯤ ꯄꯩꯁꯥ ꯋꯥꯁꯔꯨꯝ ꯁꯣꯝꯗ ꯂꯩꯕꯅꯤ. ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯀꯩꯗꯧꯔꯒꯦ? ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯤꯁꯤꯕꯣ? ꯃꯪꯍꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣꯕ? ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤ. ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ. ꯑꯇꯣꯞꯄ ꯀꯅꯥꯒꯤꯁꯨ ꯍꯦꯟꯅ ꯂꯩꯇꯦ.
ꯀꯔꯤꯒꯨꯝꯕ ꯃꯊꯪ ꯑꯃ ꯄꯣꯛꯍꯟꯕꯗꯣ ꯑꯗꯨꯅ ꯂꯩꯔꯦ